ꯃꯁꯤꯅ ꯉꯔꯥꯡ ꯅꯨꯡꯗꯥꯡꯒꯤ ꯖꯣꯃꯤ ꯄꯥꯏꯇꯦ ꯚꯔꯁꯦꯁ ꯍ꯭ꯃꯥꯔ ꯀꯨꯀꯤ ꯇꯤꯝꯒꯤ ꯅꯩꯕꯒꯤ ꯑꯣꯏꯕ ꯑꯦꯛꯁꯟꯒꯤ ꯃꯇꯥꯡꯅꯤ꯫ ꯃꯊꯪꯁꯤꯅ ꯑꯃꯨꯛ ꯉꯁꯤ ꯑꯌꯨꯛ ꯅꯣꯡꯉꯥꯜꯂꯛꯄꯒꯤ ꯁꯛꯇꯝꯅꯤ꯫ ꯑꯍꯨꯝꯂꯛ ꯁꯨꯕ ꯉꯔꯥꯡꯒꯤ ꯑꯣꯏꯕ ꯆꯨꯔꯆꯥꯟꯄꯨꯔꯒꯤ ꯑꯦꯛꯁꯟ ꯑꯁꯤ ꯀꯔꯤꯁꯨ ꯑꯣꯏꯔꯝꯗ꯭ꯔꯦ꯫ ꯃꯝꯗ꯭ꯔꯤꯉꯩ ꯉꯥꯜꯂꯤꯉꯩ ꯃꯇꯝꯗ ꯍ꯭ꯃꯥꯔ ꯀꯨꯀꯤꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯆꯨꯔꯆꯥꯟꯄꯨꯔꯒꯤ ꯃꯐꯝ ꯀꯌꯥ ꯑꯃꯗ ꯇꯋꯥꯔꯗ ꯌꯨꯡꯗꯨꯅ ꯂꯩꯔꯝꯕ ꯖꯣꯃꯤ ꯄꯥꯏꯇꯦꯁꯤꯡꯒꯤ ꯐ꯭ꯂꯦꯛꯁꯤꯡ ꯂꯧꯊꯣꯛꯇꯨꯅ ꯃꯩ ꯊꯥꯈꯤꯕ ꯑꯗꯨꯒꯤ ꯔꯤꯚꯦꯟꯁ ꯂꯥꯛꯄ ꯑꯣꯏꯔꯝꯃꯤ꯫ ꯃꯝꯗ꯭ꯔꯤꯉꯩ ꯉꯥꯜꯂꯤꯉꯩ ꯃꯇꯝꯗꯅ ꯍ꯭ꯃꯥꯔ ꯀꯨꯀꯤꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯆꯨꯔꯆꯥꯟꯄꯨꯔꯒꯤ ꯃꯐꯝ ꯀꯌꯥ ꯑꯃꯗ ꯄꯥꯏꯇꯦꯁꯤꯡꯒꯤ ꯌꯨꯝꯗ ꯃꯩ ꯅꯨꯡ ꯊꯣꯝꯖꯤꯟꯕ, ꯐꯤꯔꯥꯟ ꯆꯤꯡꯊꯕ, ꯃꯩ ꯊꯥꯕꯒꯤ ꯑꯣꯏꯕ ꯑꯦꯛꯁꯟ ꯑꯁꯤꯅ ꯍꯦꯛ ꯃꯝꯈꯤꯕꯒꯅ ꯑꯃꯨꯛ ꯄꯥꯏꯇꯦ ꯀꯥꯡꯕꯨ ꯑꯁꯤꯅ ꯇꯇꯥ ꯂꯣꯠ ꯍꯣꯟꯗꯨꯅ ꯂꯥꯛꯂꯒ ꯆꯨꯔꯆꯥꯟꯄꯨꯔꯒꯤ ꯃꯐꯝ ꯑꯃꯍꯦꯛꯇ ꯀꯨꯀꯤ ꯑꯃꯁꯨꯡ ꯍ꯭ꯃꯥꯔꯁꯤꯡꯒꯤ ꯑꯣꯏꯕ ꯐ꯭ꯂꯦꯛꯁꯤꯡ ꯑꯃꯠꯇ ꯂꯩꯕ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯂꯧꯊꯗꯨꯅ ꯃꯗꯨꯕꯨ ꯃꯩ ꯊꯥꯗꯨꯅ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯐꯤꯔꯥꯟꯁꯤꯡ ꯑꯁꯤ ꯍ꯭ꯃꯥꯔ ꯑꯃꯁꯨꯡ ꯀꯨꯀꯤꯁꯤꯡꯅ ꯈꯨꯟꯗꯥꯗꯨꯅ ꯂꯩꯕ ꯃꯐꯝꯁꯤꯡꯗꯁꯨ ꯆꯪꯁꯤꯟꯗꯨꯅ ꯌꯨꯡꯁꯤꯟꯕ ꯍꯧꯔꯛꯄꯅꯤ꯫ ꯑꯗꯩꯗꯤ ꯑꯦꯛꯁꯟ ꯑꯗꯨꯝ ꯊꯣꯛꯑꯦ꯫ ꯍ꯭ꯃꯥꯔ ꯀꯥꯡꯕꯨꯁꯨ ꯑꯃꯨꯛ ꯊꯣꯔꯛꯇꯨꯅ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯂꯤꯕ ꯀꯥꯡꯕꯨꯁꯤꯡ ꯑꯗꯨꯒ ꯑꯣꯟꯁꯤꯟꯅꯗꯨꯅ ꯑꯍꯥꯟꯕꯗꯗꯤ ꯅꯨꯡꯅ ꯊꯣꯝꯅꯔꯝꯕꯅꯤ꯫ ꯃꯗꯨꯗꯒꯤꯗꯤ ꯃꯈꯣꯏꯒꯤꯗꯤ ꯈꯨꯠꯂꯥꯏꯁꯨ ꯂꯧꯈꯠꯇꯕꯗꯨꯅ ꯑꯣꯟꯁꯤꯟꯅꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯀꯥꯞꯅꯔꯛꯈꯤ꯫ ꯏꯔꯥꯡ ꯀꯟꯇ꯭ꯔꯣꯜ ꯇꯧꯅꯕꯒꯤꯗꯃꯛꯇ ꯂꯥꯛꯈꯤꯕ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁ ꯑꯃꯁꯨꯡ ꯁ꯭ꯇꯦꯠ ꯐꯣꯔꯁꯀꯤ ꯑꯣꯏꯕ ꯑꯍꯥꯟꯕ ꯔꯥꯎꯟꯒꯤ ꯑꯣꯏꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯇꯤꯝ ꯑꯗꯨꯗꯤ ꯃꯁꯤꯡ ꯌꯥꯝꯗꯕꯅꯤꯅ ꯀꯦꯁꯕꯔꯒ ꯑꯁꯤ ꯊꯠꯆꯤꯟꯗꯨꯅ ꯃꯈꯣꯏꯅ ꯃꯅꯤꯡ ꯇꯧꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯁꯤꯡ ꯌꯥꯝꯈꯠꯂꯛꯄꯗꯒꯤꯗꯤ ꯎꯄꯥꯏ ꯂꯩꯔꯛꯇꯗꯨꯅ ꯇꯥꯟꯈꯥꯏꯕ ꯍꯧꯔꯛꯄ ꯑꯗꯨꯗ ꯑꯃꯨꯛ ꯖꯅꯒꯅ ꯃꯅ ꯑꯃꯨꯛ ꯌꯨ ꯊꯛꯆꯤꯟꯗꯨꯅ ꯁꯛꯂꯒ ꯑꯃꯨꯛ ꯀꯨꯝꯍꯩ ꯉꯥꯏꯍꯥꯛ ꯇꯧꯈꯤ꯫ ꯆꯨꯔꯆꯥꯟꯄꯨꯔ ꯑꯃꯁꯨꯡ ꯀꯥꯡꯄꯣꯛꯄꯤꯅꯆꯤꯡꯕ ꯃꯐꯝꯁꯤꯡ ꯑꯁꯤꯗꯗꯤ ꯂꯩꯔꯤꯕ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁꯁꯤꯡ ꯑꯁꯤ ꯄ꯭ꯔꯁꯤꯗꯦꯟ ꯔꯨꯜ ꯑꯣꯏꯒꯦꯔꯥ ꯁ꯭ꯇꯦꯠꯀꯤ ꯑꯣꯏꯕ ꯂꯩꯉꯥꯛ ꯂꯩꯒꯦꯔꯥ ꯖꯅꯒꯅ ꯁꯛꯑꯗꯤ ꯂꯣꯏꯅꯃꯛ ꯌꯥꯕ ꯑꯣꯏꯔ ꯃꯥꯜꯂꯦ꯫ ꯖꯅꯒꯅ ꯁꯛꯇꯨꯅ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯁꯤꯡ ꯑꯁꯤꯗ ꯁꯥꯟꯅꯈꯤꯕ ꯀꯨꯝꯍꯩ ꯑꯗꯨ ꯄꯨꯟꯅ ꯌꯦꯡꯃꯤꯟꯅꯁꯤ꯫ ꯉꯔꯥꯡ ꯅꯨꯡꯗꯥꯡꯒꯤ ꯑꯣꯏꯕ ꯐꯤꯔꯥꯡ ꯌꯨꯡꯈꯠꯄ ꯑꯃꯁꯨꯡ ꯂꯧꯊꯕꯒꯤ ꯑꯣꯏꯕ ꯑꯦꯛꯁꯟꯒꯤ ꯊꯧꯔꯝ ꯑꯗꯨꯗ ꯁ꯭ꯀꯣꯔꯁꯤ ꯖꯣꯃꯤ ꯀꯥꯡꯕꯨ ꯄꯥꯏꯇꯦ ꯀꯥꯡꯕꯨꯁꯤꯅ ꯈꯔ ꯍꯦꯟꯈ꯭ꯔꯕ ꯃꯥꯜꯂꯤ꯫ ꯑꯣꯇꯣꯃꯦꯇꯤꯛ ꯔꯥꯏꯐꯜ ꯑꯐꯕ ꯅꯣꯡꯃꯩ ꯀꯌꯥ ꯑꯃ ꯂꯩꯔꯤꯕꯗꯨꯅ ꯀꯥꯞꯄꯅꯤ ꯍꯥꯏꯕꯁꯨ ꯅꯠꯇꯕ ꯌꯥꯔꯒꯜꯅ ꯀꯥꯞꯄꯅꯤ ꯍꯥꯏꯕꯗ ꯍ꯭ꯃꯥꯔ ꯅꯨꯄꯥ ꯑꯃꯁꯨ ꯍꯥꯠꯇꯣꯛꯄꯤꯈ꯭ꯔꯦ꯫ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅ ꯑꯁꯣꯛꯄ 8 ꯂꯩꯔꯤꯕ ꯑꯗꯨꯒꯤ ꯃꯅꯨꯡꯗꯁꯨ ꯍ꯭ꯃꯥꯔ ꯀꯨꯀꯤꯁꯤꯡꯅꯅꯤ ꯑꯌꯥꯝꯕ ꯁꯣꯛꯂꯤꯕꯁꯤ, ꯇꯝꯊꯤꯅ ꯁꯣꯛꯂꯤꯕꯁꯤ꯫ ꯑꯁꯣꯛ ꯑꯄꯜ ꯌꯥꯎꯔꯛꯂꯕ ꯃꯇꯨꯡꯗ ꯑꯁꯣꯛ ꯑꯄꯜꯁꯤꯡꯕꯨ ꯆꯨꯔꯆꯥꯟꯄꯨꯔꯒꯤ ꯑꯣꯏꯕ ꯗꯤꯁꯇ꯭ꯔꯤꯛ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯈꯠꯄꯒꯤ ꯑꯣꯏꯕ ꯃꯇꯥꯡ ꯑꯗꯨꯗꯁꯨ ꯍꯣꯁꯄꯤꯇꯥꯜꯗ ꯐꯥꯎꯕ ꯆꯪꯁꯤꯟꯗꯨꯅ ꯑꯦꯇꯦꯛ ꯆꯠꯊꯕꯒꯤ ꯑꯣꯏꯕ ꯊꯧꯗꯣꯛꯁꯤꯡ ꯂꯩꯈꯤ꯫ ITLF ꯑꯣꯐꯤꯁꯁꯨ ꯃꯩ ꯊꯥꯈ꯭ꯔꯦ꯫ ITLFꯀꯤ ꯁꯦꯀ꯭ꯔꯦꯇꯔꯤꯒꯤ ꯃꯌꯨꯝꯁꯨ ꯃꯩ ꯆꯨꯔꯝꯂꯦ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯉꯁꯤ ꯑꯌꯨꯛꯁꯤꯅ ꯑꯃꯨꯛ ꯀꯨꯀꯤꯒꯤ ꯚꯤꯂꯦꯖ ꯚꯣꯂꯨꯟꯇꯤꯌꯔꯒꯤ ꯄ꯭ꯔꯁꯤꯗꯦꯟꯅꯤ ꯍꯥꯏꯖꯕ ꯃꯤꯑꯣꯏ ꯑꯃꯒꯤ ꯒꯥꯔꯤ ꯑꯃꯨꯛꯁꯨ ꯊꯨꯒꯥꯏꯗꯨꯅ ꯂꯪꯊꯣꯛꯄꯤꯔꯝꯂꯦ꯫ ꯉꯔꯥꯡ ꯅꯨꯡꯗꯥꯡ ꯐꯤꯔꯥꯟꯒꯤ ꯋꯥꯍꯧꯗ ꯑꯦꯛꯁꯟ ꯈꯔ ꯌꯥꯝꯅ ꯇꯧꯅꯈ꯭ꯔꯕ ꯃꯇꯨꯡꯗ ꯉꯁꯤ ꯑꯌꯨꯛ ꯑꯃꯨꯛ ꯁꯦꯀ꯭ꯌꯨꯔꯤꯇꯤꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯀꯥꯔꯐ꯭ꯌꯨꯁꯤ ꯍꯦꯟꯅ ꯀꯟꯁꯤꯟꯕꯒꯤ ꯑꯣꯏꯕ ꯃꯑꯣꯡ ꯑꯃꯃꯨꯛ ꯎꯠꯂꯛꯈꯤ꯫ ꯃꯈꯣꯏ ꯃꯁꯦꯜꯒꯤ ꯑꯣꯏꯕ ꯏꯔꯥꯡ ꯑꯁꯤꯗꯤ ꯌꯥꯝꯅ ꯊꯤꯅ ꯃꯥꯏꯊꯤꯔꯛꯄꯗꯒꯤ ꯍꯧꯖꯤꯛ ꯍ꯭ꯃꯥꯔ ꯀꯨꯀꯤꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜꯗꯒꯤ ꯃꯇꯦꯡ ꯅꯤꯒꯅꯤ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯄꯣꯁꯁꯨ ꯚꯥꯏꯔꯦꯜ ꯑꯣꯏꯔꯛꯂꯤ꯫ ꯑꯦꯛꯁꯟ ꯔꯥꯎꯟ 3ꯂꯛ ꯁꯨꯈ꯭ꯔꯕ ꯃꯇꯨꯡ ꯑꯁꯤꯗ ꯍꯧꯖꯤꯛꯁꯤ ꯀꯥꯔꯐ꯭ꯌꯨ ꯊꯝꯕꯈꯛ ꯅꯠꯇꯅ ꯏꯟꯇꯔꯅꯦꯠ ꯁꯥꯔꯚꯤꯁꯁꯨ ꯆꯨꯔꯆꯥꯟꯄꯨꯔꯗ ꯕꯦꯟ ꯇꯧꯁꯤꯟꯈ꯭ꯔꯦ꯫ ꯀꯥꯔꯐ꯭ꯌꯨ ꯂꯩꯅ ꯄ꯭ꯔꯁꯤꯗꯦꯟ ꯔꯨꯜ ꯃꯅꯨꯡꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯄꯤꯛ ꯊꯟꯅ ꯉꯥꯛ ꯁꯦꯟꯗꯨꯅ ꯂꯩꯔꯤꯕ ꯔꯤꯂꯤꯐ ꯀꯦꯝꯞ ꯑꯁꯤ ꯂꯩꯕ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯖꯣꯃꯤꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯆꯠꯊꯔꯛꯂꯤꯕ ꯑꯦꯇꯦꯛ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯍ꯭ꯃꯥꯔ ꯀꯨꯀꯤꯁꯤꯡ
Churchandpur thadoktuna chenaba hokre. May 3, 2023 lan haurakpa matamda maikisingna Churchandpur thadokkhibagum ngasi Hmar Kuki sing asi Churchandpur thadoktuna army gari singda tongduna atopa relief camp da amuk chengadawri. Twahi nu bazalanga relief camp am ho kaki chawrote pung kan jikta nu bazalanga relief camp mo ka yuve ta hi pung na kondo te garzam na ke ka ki zam bi chi da ta Housing fawbagi oina third round losinba asi fawbada zomi singi maikei score si khara henbagum tawri. Zomi kibadagi relief camp da security singna ngak senduna leiriba mar paite kangbu sing asi Churchandpur thadokduna army gari tongduna atopa mafamda chengadawribani. Haurik Churchandpurgi oina leiriba issue asi firal lokthokpa chingthokpa mai thanaba amasung mi makok thugainabagi oiba issue asida khak leitre. Romance londasu adumak yausilakli. Ngarangi ahumlak suba round gi oiba action aduda hospital da fawbu changduna chatharakib attack adu yaningdabagi oiba wafam sing hospital gi site gi su condemn tawduna cherol thadorakli. ITLF office su mai thabi kre ITLF ki secretary gi mayumda su mai thabi ramle masigi matungda miyoi amasu secret asu open kaya amasu yawruba matung asida thokliba irang asi wari sanaduna loshinarase haiduna organization kaya ama thoraktuna sign tawna cheron thadorakli. Adubu relief camp da leiba miyoi fawba leiba yaroi haiduna tanthorakpadagi hojik asi chelibani. Adubu mada asida yamna interesting oiribasi hojik lakliba action gi oiba series asida mamangdasu nukthil gi matam asida yanaduna paisa khara thiduna sa kongduna thokliba irang asi loshinabagi oiba yanaba cherol asida soi tawba leinakrabadi nukthil da hek sign tawnaraga nungdang asida hek thoraktuna attack chathabagi oiba thabak asini handaki oina sign tawnariba asi taseng na loshinabagi damakta tawnaribra natragana mamangi adugumna nukthil sign tawnaraga nungdangda khara hen action kannabagi damakta sem sabagi matam lauribra. Matang asida nungaitribasi hojik Churchandpur gi oina internet ban tawkriba asini gi love line gi oiba romance gi oiba warfare nakal amaromda piran mai thanaba makal makha kya gi oiba social media gi oiba memes warfare adu yengba fangnaroi madu lepkhigadawrabani. Curfew thamba security machine khangdana deploy tawshinbadagi henjinduna internet thingjinba fawba asina hojik fawbagi oina lakliba action series asigi oiba ahum suba part gi oina leiri.